ꯃꯣꯔꯣꯛ ꯆꯥꯕ ꯈꯔ ꯍꯟ ꯇꯥꯔꯦꯕ. ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯉꯁꯤꯒꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯟꯅ ꯊꯥꯡꯒꯠꯆꯔꯒꯦ ꯇꯧꯕꯅꯤ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯀꯩꯕ ꯆꯒꯦꯝ ꯄꯣꯝꯕꯗꯨꯁꯨ ꯆꯒꯦꯝ ꯄꯣꯝꯕ ꯁꯣꯔꯤ ꯎꯇꯤ ꯊꯣꯡꯕꯗꯨꯁꯨ ꯔꯦꯗꯤ ꯇꯧꯔ ꯂꯣꯏꯔꯕꯅꯤ. ꯑꯗꯣ ꯁꯤ ꯍꯥꯟꯅ ꯊꯥꯡꯒꯠꯆꯔꯒꯦ. ꯑꯗꯣ ꯃꯤꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯁꯤ ꯍꯥꯟꯅ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯛꯄ. ꯑꯗꯨꯅ ꯁꯤ ꯍꯥꯟꯅ ꯊꯥꯡꯒꯠꯆꯔꯒꯦ. ꯑꯗꯣ ꯀꯩꯀꯩ ꯆꯥꯗꯣꯏꯅꯣꯗꯣ ꯑꯩ ꯍꯥꯏꯕꯤꯔꯛꯀꯦ. ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ, ꯎ ꯃꯣꯔꯣꯛ ꯇꯧꯔꯒ ꯃꯦꯠꯄ ꯑꯃ ꯂꯩꯔꯦꯀꯣ. ꯑꯁꯤꯒꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅ ꯁꯤꯁꯦ ꯏꯃꯥꯟꯅꯕꯅ ꯄꯤꯔꯛꯄꯅꯤ, ꯃꯥꯏꯔꯦꯟ ꯉꯧꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯩꯗꯤ ꯁꯤꯅ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯉꯧꯊꯣꯡ, ꯈꯥꯖꯤꯡꯒ ꯇꯧꯔꯒ ꯏꯀꯥꯏꯊꯕꯤ ꯇꯧꯔꯒ ꯐꯗꯤꯒꯣꯝꯒ ꯇꯧꯔꯒ ꯉꯧꯈꯥꯏꯕꯅꯤꯀꯣ ꯃꯌꯥꯝ. ꯑꯗꯩꯗꯤ ꯀꯣꯟꯅꯕ ꯇꯨꯅꯤꯡꯈꯣꯛ ꯂꯩꯔꯦ. ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯁꯦ ꯀꯩ ꯍꯥꯏꯕ ꯀꯥꯎꯊꯣꯛꯎꯔꯦ. ꯁꯤ ꯀꯥꯎꯔꯦ. ꯇꯦꯡꯅꯧ ꯃꯥꯟꯕꯤ. ꯑꯗꯩꯗꯤ ꯁꯤ ꯍꯪꯒꯥꯝ ꯄꯦꯔꯦ, ꯅꯍꯥꯟ ꯂꯩꯔꯛꯄꯅꯤ, ꯈꯨꯏꯔꯦ. ꯑꯗꯨꯗꯤ ꯆꯥꯊꯣꯛꯀꯦ. ꯑꯗꯨꯗꯤ ꯍꯧꯔꯒꯅꯤ ꯃꯌꯥꯝ. ꯁꯦ ꯑꯩ ꯕꯣꯟꯙꯨꯅ ꯉꯔꯥꯡ ꯄꯤꯔꯛꯄ ꯍꯩꯖꯥꯡꯅꯤ, ꯃꯣꯏ ꯍꯋꯥꯏ ꯊꯣꯡꯕ. ꯍꯋꯥꯏ ꯊꯣꯡꯕꯅꯤ. ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯣꯗꯤꯐꯥꯏ ꯇꯧꯔꯛꯄꯅꯦꯕꯀꯣ. ꯃꯊꯪ ꯁꯤ ꯍꯥꯟꯅ ꯊꯥꯡꯒꯠꯂꯛꯑꯣ ꯍꯥꯏꯅꯀꯣ. ꯎꯇꯤ ꯊꯣꯡꯕꯗꯨꯁꯨ ꯍꯌꯦꯡ ꯁꯣꯏꯗꯅ, ꯁꯤꯅ ꯉꯁꯤꯒꯤ ꯎꯇꯤ ꯊꯣꯡꯕꯗꯨꯁꯨ ꯑꯩ ꯍꯦꯛꯇ ꯂꯦꯞꯄ ꯇꯧꯔꯕꯅꯤ. ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ. ꯍꯧꯔꯒꯦ ꯃꯌꯥꯝ. ꯋꯥ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ. ꯐꯨꯒꯥꯏ. ꯍꯣꯏ. ꯂꯦꯞꯅ ꯆꯥꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ, ꯍꯩꯅꯔꯦ. Tengah mami kadang geli dah. Hawaijar mepesi khóa hawaijar mepesi khóa se mèm lôi đấy hết. Hai khăn kìa, hậu đấy. Hỏi quá phải. Mèm vào đâu video này khăn nhé. Anh video xem dây thì mà tăng thì sao đấy. Khối cả thà rôm dasu Manipur chahi kun sumna thabak tawjaba leima khong dara khai rom da pha khare chibam khang dia đó Manipur thabak tawna leini leini chibu ki da
ꯔꯣꯛꯀꯤ ꯄꯥꯇꯧꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯣꯛꯂꯛꯄ ꯑꯣꯏꯁꯅꯨꯕ ꯃꯤꯄꯨꯝꯅꯃꯛ ꯊꯋꯥꯏ ꯋꯥꯅꯔꯦ ꯉꯧꯊꯣꯛꯑꯒ ꯈꯣꯛꯑꯒ ꯌꯥꯝꯅ ꯏꯁꯄꯦꯁꯦꯜ ꯑꯣꯏꯌꯦꯕ ꯉꯧꯊꯣꯛꯑꯒ ꯈꯔ ꯈꯔ ꯌꯥꯎꯁꯟꯗꯅꯕ ꯃꯣꯔꯣꯛ ꯆꯥꯕ ꯈꯔ ꯍꯟ ꯇꯥꯔꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯎꯔꯦꯅ ꯄꯨꯡꯆꯥ ꯆꯥ ꯌꯥꯗꯦ ꯋꯥꯖꯔ ꯏꯇꯣꯝꯇ ꯑꯩꯅ ꯊꯝꯃꯤꯕ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯁꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯃꯌꯥꯝ ꯕ꯭ꯂꯔ ꯆꯠꯂꯦ ꯅꯪ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯔꯕꯅꯤꯅ ꯂꯣꯏꯁꯨ ꯂꯣꯏꯗꯣꯔꯦ hầu hết đó mềm